warem ngangba akampet ngangba khatna chainaba wajaw ngangba semjin sajilaga wareng amasung saireng lengba achopwa haiba fatwa hina chaiba la'na tawba jok tawba karem ka thainaba aronba wa haidokba namthak tawnaba warepnaba oidaba wa ngangba la'na kasam chaba ke thaiwa ngangba migi asoiba puthokpa chiron chatpa awu yananaba wa ngangba mating mapa chadana kanagumba amabu thagatpa mafam matam chadana wahang tawba asine chingba asine tumina leibagi kanaba Hazrat Abu Dharr radhiyallahu anhu na hai aina huzur sallallahu alaihi wasallam da wasiyat khara tawbinaba hangatjabada huzur sallallahu alaihi wasallam na haibirame Allah bu kina na wasiyat tawribane masina nangi thabak khuding makke laitengne amuga hanna wasiyat tawbinaba haijabada chang naina Qur'an tilawat tawnaba amasung tattana Allah gi zikr tawnanaba haibirame loinana masi nangbu asman da ningsing binaba amasung dunya da nur fangnaba pambai oigani haina takpirame amuka hanna haijabada paw khumbirage ayamba matamda tuminna layo masina saitan nangondagi lapthokkhigani amasung dingi thabakta mateng oigani yamna nokanu masina thamoibu sithahalli amasung maithongi fazaba hanthahalli amuka suhanna haijabada paw khumbirage achumba ngango thamoi sokpu wa oirabasu amuk suhanna haijabada paw khumbirage Allah gi yathang inbada kanabu sukiru kanu aroi boina haijabada paw khumbirage nangi asoiba adu ta khallu migi asoiba adu yenglu ganu Imam Ghazali rahmatullahi alayhi hai Miyoi bigi lay nasi Allah gi achauba niyamat amane masi mahake angakba khutchem sangi manungdagi amane yengbadadi pikna ui tawigumba sung mahangna tawthoklakpa guna natraga sawab ki thabakti yamna chawkhraba iman thamba natraga thadokpa si fawba chinga mari laine masita nattana atopa guna mayam amasung masing thatharame madude warem ngangba akampet ngangba khatna chainaba wajaw ngangba semjin sajilaga wareng amasung saireng lengba achopwa haiba fatwa hina chaiba la'na tawba jok tawba karem ka thainaba aronba wa haidokpa namthak tawnaba warepnaba oidaba wa ngangba la'na kasam chaba ke thaiwa ngangba migi asoiba puthokpa chiron chatpa awu yananaba wa ngangba mating mapa chadana kanagumba amabu thagatpa mafam matam chadana wahang tawba asine chingba asine asuk yamba thabak sing asi pikhraba leiton machet asidagi thoklibane maramaduna leiton haiba asi yamna khudong thiba posak amane asina maram oiragu huzur sallallahu alaihi wasallam tumina leinaba hanjin haibirame huzur sallallahu alaihi wasallam gi sanaya thangne tumina leiriba mi adudi aran khubam fanglabane mahak hinglabane sahabi amana hangachai ya rasulullah atopada hangdrabasu yaraba islam gi fazaba niti niyam amakhakta takpiyo huzur sallallahu alaihi wasallam na takpikhe allah bu thajaw amasung madubu chena payo mahakna amug hange karamba potage ngakani huzur sallallahu alaihi wasallam na takpikhe nareitondagi haibadi leitongi gunadagi ngakthoku atopa sahabi amana hange karamba lambida chatlaga hingadage huzur sallallahu alaihi wasallam na takpikhe nareitonnadu fazinduna thammo nayumda tumina layo arembada koi chat kanu amasung nasagi naral singadu copy nabagi damak tattana kappu hadith amada huzur sallallahu alaihi wasallam na haibirame kanagumna potlam ani gi daita aina magi damakta jannat ki daita lobigane madudi lay amasung finungi hakchangne kanaguma man hangi jannat changadu khwaidgi maru oiba pot adu karino huzur sallallahu alaihi wasallam takpikhe allah buki bamsung afabalam chatpa asine amuga hange jahannam da ta hangadaba maru oiba pot adu karino huzur sallallahu alaihi wasallam na takpikhe chin amasung finungi hakchangne Hazrat Abdullah bin Mas'ud radhiyallahu anhu na Safa Marwa chelingaida masana masagi leiton da haizaki he leiton
nang afabata ngangu nang na afabata ngangliba makai kanagani amasung fattaba nganganu adu oirabadi santi fangani amasung ikaiba nangloi kanagumna wafam asi nangi maikaidagira natragu huzur sallallahu alaihi wasallam gi maikaidagira hanglame mahangna hai huzur sallallahu alaihi wasallam dagi tahawi madudi miyoibagi ayamba gunagi sarukti leitondagine Hazrat Abdullah bin Umar radhiyallahu anhu na huzur sallallahu alaihi wasallam gi hadith sama bayan tawbiri madudi Allah ta'ala na chinbu fazinduna thamliba midugi fattabu singbu lotsin bigane amasung asawbu control tawriba mi adu azabtagi kanbigane aduga Allah da kokpina ba haizirabadi kokpigane Hazrat Muaz radhiyallahu anhu na afaba pauta kharapibina ba haizabadu huzur sallallahu alaihi wasallam na takpikhi Nangna Allah bu ubugumna khallaga ibadat taw amasung nasabu asiba challe khallo amasung nangna pamlabadi mathakta palliba asibu chetna paiba ngamna ba wafam matake masi hairga Allah gi rasul sallallahu alaihi wasallam na masagi leitonda khut thilamme Hazrat Sulaiman alaihi salam na haibiramme ngang thokkibu wa asina chandi oirabade tumina leiba asina sanane Gyan losing laibada maming chalba Hazrat Luqman Hakim masak thiba hapsi minaya mo oiramme Adubu magi haiba singba aduna marmoirga sangsara sige luchingba moike kanagom amna mongonda hangke nahakbu fulana nupa adugi minay oiramba nattabara mahanga khungke hoi mane nupa aduna muksu hangi matau karamna asuk wangba gunna si fanglibano mahangna haike Potlam maridagine Allah bukiba achumba ngangba migi amanat mapung fana pithokba warem ngangdaba Hadith kayamukta tumina leiba asi mahakki hainabini haina lage Hazrat Bara radhiyallahu anhu hai Huzur sallallahu alaihi wasallam ki manakta lawaida leiba miyo emal laglaga hanglame jannat pubigdaba amal ladu karino Huzur sallallahu alaihi wasallam na haibirame aramba mibu pizo khaurangba mibu pithako miyoibasingda afaba thabak tawnanabu hukum taw amasung phattaba thabaktagi thingo masi fawba nangna pangthokpa ngamdrabade afaba nattana atop wa nganglugano Huzur sallallahu alaihi wasallam na haibirame madudi afaba wa ngangba nattana chinbu senaba asinaw saitandag nangna mathak thongba ngamgane masidagi khangba ngamle madudi chinbu senaba asi yamna maru oiba adubo aikhoidi karisu khanthade amasung haining bata hai ngangning bata ngange tawigumsung Allah na de miyoibana tawriba afaba fataba thabak sing asi isinnanaba yet amasung oige lengbanda faristani ahing nungthil lengdana reporter ani thamle masigi samathakta aikhoida Allah gi thaujal amasung mahaki aseng rasul sallallahu alaihi wasallam gi landol yamna tolibani Allah ta'ala na ikhoi khuding mapu hai zikru wafum kharasido amal tawgi pangal thauna do pinabi sano